ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯝꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯤꯅꯨꯡꯁꯤꯗꯨꯅ 13ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯣꯏꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯛꯂꯤꯕ ꯃꯥꯒꯤ ꯃꯔꯨꯞꯇꯨꯒꯤ ꯃꯇꯧꯗꯨꯗ ꯑꯦꯟꯁꯥꯡ ꯑꯣꯠꯂꯝꯕ ꯂꯨꯀꯥꯁꯇꯨ ꯈꯪꯂꯗꯨꯅ ꯃꯀꯣꯜ ꯊꯣꯛꯅ ꯒ꯭ꯔꯦ ꯂꯥꯎꯒ ꯈꯜꯂꯛꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ, ꯆꯥꯈ꯭ꯔꯦꯗꯀꯣ, ꯂꯩꯇꯕ ꯀꯥꯏꯁꯦ ꯑꯣꯟꯊꯣꯛ ꯊꯤꯅ ꯑꯣꯠꯂꯤꯗ꯫ ꯌꯥꯉꯝꯕ ꯂꯥꯡꯒꯅꯨ ꯍꯥꯏꯕꯒꯨꯝ ꯃꯈꯨꯠꯇꯨꯅ ꯁꯥꯏꯟꯒ ꯇꯧꯔꯛꯂꯤ꯫ ꯐꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯗꯨꯅ, ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯔꯦ꯫ ꯌꯥꯝꯕꯨꯡꯗꯤ ꯆꯥꯗ꯭ꯔꯤꯕꯣ? ꯆꯥꯗ꯭ꯔꯤ, ꯊꯣꯡꯉꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦ꯫ ꯉꯥꯏꯈꯣꯏ, ꯑꯗꯨꯝ ꯄꯥꯏꯌꯨ ꯀꯩꯅꯣ꯫ ꯑꯩꯅꯁꯨ ꯀꯣꯜ ꯇꯧꯔꯦ, ꯑꯗꯨꯒ ꯃꯥꯅ ꯑꯣꯏꯅ ꯊꯝꯃꯒꯦ꯫ ꯑꯃꯗꯨ ꯋꯥꯉꯥꯡꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯂꯨꯀꯥꯁ ꯈꯥꯕꯩꯗꯨꯒ ꯀꯩꯒ ꯏꯅꯛ ꯅꯛꯅ ꯂꯩꯔꯤꯕꯗꯨꯗ ꯂꯥꯎꯔꯛꯂꯤ, ꯈꯥꯕꯩꯁꯤꯅ ꯊꯣꯝꯃꯣ ꯍꯥꯏꯕ꯭ꯔꯣꯅ? ꯍꯥ? ꯌꯥꯉꯝꯕ ꯃꯈꯣꯡ ꯑꯗꯨ ꯂꯥꯝꯃꯒ ꯂꯨꯀꯥꯁꯇ ꯀꯥꯎꯊꯔꯛꯏ꯫ ꯂꯨꯀꯥꯁꯁꯨ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯈꯪꯗꯕꯅ ꯇꯨꯡ ꯍꯜꯂꯒ ꯃꯈꯥꯗ ꯇꯨꯁꯤꯜꯂꯤ꯫ ꯑꯥꯔꯀꯦ! ꯌꯥꯉꯝꯕꯗꯨ ꯐꯩꯔꯞꯅ ꯌꯦꯡꯉꯝꯃꯒ ꯃꯐꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯃꯤ ꯀꯌꯥꯝ ꯌꯥꯝꯒꯦ ꯑꯝꯕ? ꯌꯥꯝꯗꯦꯗ, ꯑꯩꯈꯣꯏ ꯑꯅꯤꯗꯪꯅꯤ꯫ ꯑꯣ, ꯌꯥꯝ ꯂꯥꯡꯕꯗꯨꯗ ꯍꯪꯕꯅꯤ꯫ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯀꯩꯗꯧꯔꯤꯒꯦ? ꯇꯨꯝꯃꯒꯦꯅ ꯐꯃꯨꯡ ꯀꯥꯔꯤ꯫ ꯌꯥꯉꯝꯕ ꯈꯨꯗꯥꯡ ꯒꯥꯔꯤꯗꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯤ꯫ ꯉꯟꯃꯟꯗ꯭ꯔꯣ? ꯄꯨꯡ 9 ꯐꯥꯎꯕ ꯇꯥꯗ꯭ꯔꯦ꯫ ꯊꯕꯛ ꯂꯩꯇꯦ, ꯗ꯭ꯔꯃꯥ ꯌꯦꯡꯗꯧꯁꯨ ꯅꯦꯠ ꯂꯣꯏꯔꯦ, ꯉꯁꯥꯏꯗ ꯌꯦꯡꯃꯟꯗꯅ꯫ ꯌꯥꯉꯝꯕꯗꯨ ꯅꯣꯛꯃꯤ ꯇꯧꯔꯤ꯫ ꯍꯦꯟꯖꯥꯁꯨ ꯏꯀꯥꯒ ꯇꯧꯗꯨꯅ ꯍꯪꯂꯛꯂꯤ, ꯌꯥꯝꯕ? ꯍꯥꯎꯅꯦ, ꯇꯥꯏꯌꯦ꯫ ꯅꯪ ꯌꯨ ꯊꯛꯂꯛꯀꯗ꯭ꯔꯣ? ꯉꯁꯥꯏꯅ ꯊꯛꯈ꯭ꯔꯦꯅ꯫ ꯍꯦꯟꯖꯥꯗꯨ ꯃꯈꯨꯠꯇꯨꯅ ꯐꯩꯖꯨꯞꯇ ꯁꯨꯔꯨ ꯅꯩꯗꯨꯅ ꯑꯣꯏꯅꯅ ꯁꯥꯎꯔꯛꯂꯤ꯫ ꯊꯝꯃꯣ ꯌꯥꯔꯦ꯫ ꯁꯥꯎꯔꯕꯣ? ꯁꯥꯎꯗꯦꯗ꯫ ꯁꯥꯎꯔꯤꯗꯨꯗꯤ꯫ ꯑꯩ ꯁꯥꯎꯗꯦ ꯀꯩꯁꯨ, ꯊꯝꯃꯣ ꯌꯥꯔꯦ꯫ ꯊꯝꯃꯣ, ꯁꯥꯎꯔꯤꯕꯅꯤꯅ꯫ ꯍꯦꯟꯖꯥ ꯐꯣꯟꯗꯨ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯔꯒ ꯃ꯭ꯌꯨꯠ ꯊꯝꯃꯤ꯫ ꯃꯆꯤꯟꯅ ꯃꯔꯨꯝꯒ ꯁꯣꯜꯂꯛꯂꯤ꯫ ꯁꯣꯝꯗ ꯑꯩꯅ ꯏꯁꯥꯒ ꯉꯝꯗꯈꯩ ꯃꯥ ꯍꯜꯂꯛꯄ ꯉꯥꯏꯔ ꯂꯩꯔꯤ, ꯑꯗꯨꯒ ꯃꯥꯅ ꯁꯣꯝꯗ ꯌꯨꯒ ꯊꯛꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯅꯦꯕ꯫ ꯅꯨꯡꯁꯤꯔꯤꯝꯇ꯫ ꯍꯦꯜꯂꯣ, ꯇꯥꯕ꯭ꯔꯣ ꯁꯅꯥ? ꯍꯦꯟꯖꯥ ꯃ꯭ꯌꯨꯠꯇꯨ ꯂꯧꯊꯣꯛꯂꯗꯨꯅ, ꯇꯥꯏ꯫ ꯑꯦ, ꯁꯥꯎꯕꯁꯦ ꯐꯠꯇ꯭ꯔꯤꯅꯦ ꯇꯧꯏꯁꯦ꯫ ꯊꯝꯃꯣ ꯌꯥꯔꯦ ꯑꯃꯨꯛ, ꯅꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯤꯗꯣ ꯐꯖꯅ ꯄꯨꯜꯂꯨ, ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔ ꯂꯩꯔꯤ꯫ ꯍꯣꯏ, ꯐꯖꯅ ꯂꯩꯌꯨꯀꯣ, ꯑꯩ ꯄꯨꯡ ꯑꯃꯃꯨꯛ ꯂꯩꯔꯗꯤ ꯍꯜꯂꯛꯑꯅꯤꯗ꯫ ꯅꯦꯠ ꯂꯣꯏꯔꯦ ꯍꯥꯏꯗꯣ ꯀꯥꯞꯄꯤꯔꯛꯀꯦ꯫ ꯍꯣꯏ꯫ ꯀꯣꯜꯗꯨ ꯍꯦꯛ ꯊꯝꯈꯤꯕꯒ ꯃꯦꯁꯦꯖ ꯂꯥꯛꯏ꯫ ꯍꯦꯟꯖꯥ ꯀꯅꯥꯒꯤꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯍꯧꯖꯤꯛ ꯌꯥꯉꯝꯕꯅ ꯅꯦꯠ ꯀꯥꯞꯄꯛꯀꯦ ꯍꯥꯏꯕꯗꯨꯒꯤ ꯀꯥꯞꯄꯛꯄꯒꯤ ꯅꯣꯛꯃꯤ ꯇꯧꯔꯛꯂꯤ ꯅꯨꯄꯤꯗꯨ꯫ ꯑꯩꯁꯦ ꯅꯨꯡꯁꯤꯖꯥꯅꯤꯅꯦ ꯃꯁꯤ ꯅꯨꯄꯥꯁꯦ꯫ ꯁꯣꯝꯗ ꯂꯨꯀꯥꯁꯇꯨ ꯈꯔ ꯄꯥꯏꯔꯕꯅꯤꯅ ꯃꯔꯣꯜ ꯐꯩꯔꯤ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯂꯤ꯫ ꯑꯥꯔꯀꯦ, ꯑꯩꯁꯨ ꯅꯨꯄꯤ ꯀꯥꯏꯗꯣ ꯊꯦꯡꯅꯤꯡꯉꯤꯅꯦ, ꯑꯗꯣ ꯇꯝꯃꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯌꯥꯉꯝꯕ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯔꯦꯀꯣꯔꯠ ꯇꯧ꯫ ꯅꯥꯀꯟꯅ ꯒ꯭ꯂꯥꯁ ꯑꯃꯗ ꯋꯥꯏꯟꯗꯨ ꯍꯩꯔꯗꯨꯅ, ꯁꯦ ꯊꯛꯆꯤꯜꯂꯨ, ꯑꯩ ꯏꯊꯟꯗ ꯊꯛꯄꯗꯣ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯦ꯫ ꯌꯥꯉꯝꯕ ꯂꯨꯀꯥꯁꯀꯤ ꯃꯑꯣꯡꯗꯨ ꯌꯦꯡꯉꯒ ꯒ꯭ꯂꯥꯁꯇꯨ ꯂꯧꯗꯨꯅ ꯅꯥꯀꯟꯅ ꯊꯝꯂꯤ꯫ ꯑꯩꯅꯀꯣ, ꯃꯥꯁꯦ ꯅꯨꯡꯁꯤꯕ, ꯑꯗꯨꯒ ꯑꯩ ꯈꯪꯅꯣꯏꯕ ꯃꯥꯅꯗꯤ ꯇꯥꯕꯤꯈꯤꯗ꯭ꯔꯦ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯃꯨꯛ ꯊꯤꯕ 2 ꯁꯨꯔꯝꯃꯣ꯫ ꯅꯪꯒꯤꯗꯤ ꯍꯥꯏꯗ ꯑꯉꯥꯡ ꯌꯥꯝꯒ ꯍꯥꯏꯔꯛꯑꯅꯤ꯫ ꯌꯥꯔꯦꯁꯦ, ꯍꯦꯟꯃꯜꯂꯦ ꯅꯪ ꯊꯛꯏꯗꯣ꯫ ꯈꯥꯡꯕ ꯅꯥꯔꯛꯀꯦ, ꯅꯪꯁꯨ ꯃꯇꯦꯡ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯄꯥꯡꯕꯤꯕ ꯌꯥꯕꯅꯤ, ꯅꯪꯒꯤ ꯃꯔꯨꯞꯁꯦ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯦ ꯍꯥꯏꯔꯗꯤ꯫ ꯌꯥꯉꯝꯕꯁꯤ ꯁꯦꯔꯤꯌꯁꯇꯤ ꯇꯥꯕꯗꯤ ꯂꯥꯏꯔꯗꯅ ꯃꯆꯤꯟꯗ ꯈꯨꯝꯗꯨꯅ ꯅꯣꯛꯂꯤ꯫ ꯂꯨꯀꯥꯁ ꯍꯥꯏꯔꯪ ꯍꯧꯒꯠꯂꯗꯨꯅ, ꯁꯦ ꯂꯥꯛꯑꯣꯁꯦ, ꯑꯩ ꯆꯥꯛ ꯊꯤꯅꯕ ꯇꯧꯒꯦ꯫ ꯌꯥꯉꯝꯕ ꯂꯨꯀꯥꯁꯄꯨ ꯄꯨꯔꯒ ꯐꯖꯅ ꯐꯝꯍꯜꯂꯤ꯫ ꯑꯩ ꯇꯧꯒꯦꯁꯦ, ꯆꯥꯛ ꯊꯤꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯆꯥꯛ ꯂꯣꯏꯅ ꯅꯪ ꯊꯤ ꯂꯩꯔꯝꯗꯅ ꯐꯤꯕꯝ ꯇꯥꯔꯕ꯭ꯔꯥ? ꯑꯥꯔꯀꯦ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯍꯣꯏꯁꯦ, ꯅꯪ ꯀꯩꯁꯨ ꯇꯧꯗꯦ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯅ ꯃꯊꯟꯇ ꯑꯃꯨꯛ ꯁꯣꯜꯂꯤ꯫ ꯃꯁꯤꯅ ꯗꯣꯛꯇꯔ ꯑꯣꯏꯔꯤꯁꯦ,
ꯆꯥꯛꯇꯨ ꯄꯦꯄꯔ ꯄ꯭ꯂꯦꯠ ꯑꯃꯗ ꯃꯥꯅ ꯉꯁꯥꯏꯅ ꯊꯤꯗꯨꯅ ꯊꯝꯃ ꯂꯩꯔꯕꯅꯤ꯫ ꯆꯥꯛꯇꯨ ꯄꯣꯠꯁꯜꯂꯛꯇꯨꯅ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯂꯤ꯫ ꯏꯟꯁꯥꯡꯗꯨꯅꯁꯨ ꯕꯥꯎꯜ ꯑꯃꯗ ꯍꯥꯞꯄꯒ ꯄꯨꯔꯛꯂꯤ꯫ ꯂꯨꯀꯥꯁꯇꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯁꯦꯕꯥꯁꯦ ꯅꯪ ꯅꯣꯏꯅ ꯇꯧ ꯂꯩꯔꯦꯅꯦ, ꯑꯩꯅ ꯇꯧꯒꯗꯧꯗ꯫ ꯍꯣꯏꯁꯦ ꯌꯥꯔꯦ, ꯆꯥꯛꯁꯦ ꯑꯝꯇ ꯆꯥꯁꯦ꯫ ꯅꯪꯅ ꯂꯤꯕ ꯋꯥꯔꯤ ꯃꯍꯥꯚꯥꯔꯠꯃꯨꯛ ꯁꯥꯡꯕꯗꯣ ꯉꯁꯥꯏꯗꯩ ꯑꯩ ꯐꯖꯅ ꯐꯝꯃꯒ ꯇꯥꯔꯦꯗꯅ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯛꯇꯣ ꯑꯣꯏꯅ ꯆꯥꯔꯣ꯫ ꯂꯨꯀꯥꯁꯇꯨ ꯈꯪꯅꯣꯛ ꯊꯣꯔꯛꯂꯗꯨꯅ ꯑꯩ ꯉꯥꯎꯗꯦꯀꯣ? ꯑꯩ ꯉꯥꯎꯗꯦ ꯍꯥꯏꯁꯤꯅꯤ, ꯅꯪꯅ ꯈꯜꯂꯤꯗꯣ ꯀꯩꯅꯣ? ꯆꯥꯛꯁꯦ ꯆꯥꯔꯣ, ꯊꯦꯡꯈ꯭ꯔꯦ, ꯅꯣꯏ ꯅꯨꯄꯤꯅ ꯉꯥꯏꯔꯝꯃꯗꯤ꯫ ꯍꯤꯌꯥꯡꯉꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯂꯤ꯫ ꯆꯥꯛꯇꯨ ꯆꯥꯕ ꯂꯣꯏꯕꯒ ꯍꯤꯌꯥꯡꯉꯝꯕꯅ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯨꯀꯥꯁꯄꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯈꯠꯂꯝꯂꯒ ꯀꯨꯝꯂꯛꯂꯤ꯫ ꯂꯨꯀꯥꯁꯀꯤ ꯃꯃꯥꯗꯣ ꯊꯣꯔꯛꯂꯗꯨꯅ ꯑꯃꯁꯦ ꯈꯔ ꯄꯥꯏꯔꯝꯗꯧ ꯃꯥꯜꯂꯦꯅꯦ, ꯃꯁꯛꯁꯦ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯦꯕ꯫ ꯍꯤꯌꯥꯡꯉꯝꯕꯗꯨ ꯅꯣꯛꯃꯤ ꯏꯃꯥ ꯈꯔ ꯊꯨꯝꯗꯧꯈ꯭ꯔꯦ꯫ ꯐꯔꯦ, ꯅꯪꯁꯨ ꯊꯦꯡꯈ꯭ꯔꯦ, ꯏꯕꯦꯝꯃꯗꯣ ꯃꯊꯟꯇ ꯉꯥꯏꯔꯝꯃꯅꯤ ꯆꯠꯂꯣ꯫ ꯍꯣꯏ ꯃꯥ, ꯆꯠꯂꯛꯈꯤꯒꯦ꯫ ꯍꯣ ꯌꯨꯝ ꯌꯧꯅꯕ ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ꯫ ꯍꯤꯌꯥꯡꯉꯝꯕꯁꯨ ꯍꯥꯏꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯒꯥꯔꯤꯗꯨ ꯊꯧꯅ ꯍꯦꯟꯖꯥꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯑꯍꯥꯟꯕ ꯇꯧꯕꯗꯨ ꯄꯥꯏꯔꯛꯇꯦ꯫ ꯄꯨꯡꯗꯨ ꯀꯌꯥ ꯇꯥꯔꯦ ꯍꯥꯏꯅ ꯑꯃꯨꯛ ꯌꯦꯡꯉꯤ꯫ 7:15 ꯆꯠꯂꯝꯂꯦ꯫ ꯄꯪꯊꯦꯡ ꯊꯦꯡꯕ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅ ꯀꯣꯜ ꯑꯃꯨꯛ ꯇꯧꯁꯤꯜꯂꯤ꯫ ꯍꯟꯗꯛꯇꯤ ꯍꯦꯟꯖꯥꯗꯨ ꯑꯣꯏꯔꯨꯝ ꯄꯥꯏꯔꯛꯂꯤ꯫ ꯍꯜꯂꯣ, ꯀꯅꯥ? ꯍꯤꯌꯥꯡꯉꯝꯕꯗꯨ ꯍꯦꯟꯖꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯅꯛꯃꯤ ꯇꯧꯔꯛꯂꯤ꯫ ꯇꯨꯝꯃꯝꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯁꯤꯔꯤ ꯍꯥꯏꯔꯛꯄꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯈ꯭ꯔꯦ ꯅꯨꯡꯁꯤꯕꯗꯨ꯫ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯒꯥꯔꯤꯗꯨ ꯊꯧꯅ ꯍꯦꯟꯖꯥꯅ ꯁꯣꯔ ꯍꯣꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ꯫ ꯃꯤꯅꯤꯠ 10ꯃꯨꯛ ꯂꯩꯕꯒ ꯍꯤꯌꯥꯡꯉꯝꯕꯗꯨ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯒ ꯒꯥꯔꯤ ꯄꯥꯡꯅ ꯆꯦꯟꯗꯕꯗꯨꯗ ꯊꯨꯅ ꯑꯗꯨꯝ ꯌꯧꯔꯛꯄꯅꯤ꯫ ꯒꯥꯔꯤꯗꯨ ꯒꯔꯥꯖꯇ ꯊꯧꯖꯤꯜꯂꯝꯂꯒ ꯃꯅꯨꯡ ꯆꯪꯂꯛꯂꯤ꯫ ꯃꯌꯥꯏ ꯀꯥꯗ ꯂꯦꯝꯕꯤꯒ ꯊꯣꯏꯒꯗꯨ ꯁꯣꯐꯥ ꯑꯃꯃꯝꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯤꯌꯥꯡꯉꯝꯕꯗꯨ ꯆꯪꯁꯤꯜꯂꯛꯂꯒ ꯇꯣꯟꯆꯟ, ꯂꯦꯝꯕꯤ꯫ ꯂꯦꯝꯕꯤꯗꯨ ꯃꯃꯥꯏ ꯐꯥꯛꯂꯤ ꯇꯧꯗꯨꯅ ꯑꯁ ꯌꯥꯝꯕꯨꯡ ꯍꯜꯂꯛꯑꯕ? ꯑꯩꯗꯤ ꯇꯨꯝꯃꯨꯔ ꯃꯥꯜꯂꯦ꯫ ꯀꯣꯛꯅꯒꯤ ꯀꯥꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯣ? ꯆꯟꯁꯟ ꯁꯧꯗꯣꯛꯄꯤꯔꯣ, ꯑꯗꯨꯒ ꯇꯨꯝꯃꯨꯔꯣꯀꯣ, ꯊꯣꯡꯁꯨ ꯂꯣꯟꯁꯤꯜꯂꯝꯃꯕꯅꯤ꯫ ꯍꯣꯏ꯫ ꯍꯤꯌꯥꯡꯉꯝꯕ ꯆꯤꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯂꯦꯝꯕꯤꯅ ꯈꯥꯝꯃꯛꯏ꯫ ꯌꯥꯝꯕ꯫ ꯍꯥꯎ, ꯀꯩꯗꯧꯔꯦ? ꯏꯅꯝꯁꯤꯗꯣ ꯆꯥꯛ ꯆꯥꯅꯤꯡꯗꯦꯅ ꯐꯖꯅ ꯆꯥꯈꯤꯗꯕꯅꯤ, ꯍꯣꯔꯦꯟ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯗꯤ ꯂꯩꯍꯧꯒꯅꯤ ꯍꯥꯏꯒꯦ ꯇꯧꯅꯤ꯫ ꯍꯤꯌꯥꯡꯉꯝꯕꯗꯨꯅ ꯐꯤꯠꯀ ꯇꯧꯔꯛꯂꯤ꯫ ꯍꯣꯏ, ꯇꯨꯝꯃꯨꯔꯣꯀꯣ ꯅꯣꯏꯁꯨ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯃꯣꯏꯒꯤ ꯀꯥ ꯇꯞꯅ ꯀꯥꯔꯛꯂꯤ꯫ ꯃꯕꯨꯛꯅꯤꯡꯗ ꯂꯦꯝꯕꯤꯒ ꯊꯣꯏꯒꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯃꯅꯝꯁꯤꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤꯅ ꯅꯤꯡꯖꯕꯁꯤ ꯎꯕꯗ ꯍꯤꯌꯥꯡꯉꯝꯕ ꯃꯥꯏꯊꯣꯡꯗ ꯄꯨꯡꯄꯦꯟ ꯄꯦꯜꯂꯤ꯫ ꯇꯣꯡꯉꯤꯕ ꯈꯣꯡꯎꯞꯇꯨ ꯂꯧꯊꯣꯛꯂꯒ ꯔꯨꯝ ꯁ꯭ꯂꯤꯞꯄꯔꯗꯨ ꯇꯣꯡꯁꯤꯜꯂꯤ, ꯑꯗꯨꯒ ꯇꯨꯝꯅꯕ ꯆꯪꯂꯛꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯇꯨꯝꯃꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯤꯌꯥꯡꯉꯝꯕ ꯈꯣꯟꯖꯦꯜ ꯊꯣꯛꯇ꯭ꯔꯒꯁꯨ ꯃꯊꯃꯣꯏꯗ ꯅꯣꯛꯂꯛꯂꯤ꯫ ꯃꯣꯟꯗꯨꯗ ꯐꯖꯅ ꯍꯤꯞꯍꯟꯗꯨꯅ ꯐꯩꯖꯨꯞ ꯆꯤꯡꯈꯠꯄꯤꯔꯛꯂꯤ꯫ ꯑꯗꯨꯒ ꯀꯥꯡꯈꯜꯗꯨ ꯃꯥꯅ ꯑꯣꯏꯅ ꯐꯖꯅ ꯊꯥꯔꯛꯂꯤ꯫ ꯂꯣꯏꯕꯒ ꯃꯥꯁꯨ ꯍꯦꯟꯖꯥꯒꯤ ꯅꯥꯀꯟꯗ ꯍꯤꯞꯊꯔꯛꯏ꯫ ꯅꯥꯀꯟꯗ ꯇꯥꯔꯤꯕ ꯐꯣꯟꯗꯨ ꯂꯧꯔꯒ ꯑꯣꯟ ꯇꯧꯔꯤ꯫ ꯍꯦꯟꯖꯥꯅ ꯃꯥꯒꯤ ꯁꯦꯚ ꯇꯧꯔꯝꯂꯤꯕ ꯃꯤꯡꯗꯨ ꯎꯕꯗ ꯈꯪꯅꯣꯛꯇꯨꯅ ꯍꯦꯟꯖꯥꯗ ꯌꯦꯡꯂꯛꯂꯤ꯫ ꯃꯥꯒꯤ ꯐꯣꯟꯗꯨ ꯑꯃꯨꯛ ꯑꯣꯟ ꯇꯧꯔꯒ ꯌꯦꯡꯂꯤ꯫ ꯃꯥꯏ ꯍꯦꯄꯤꯅꯦꯁ ꯄꯤꯜ ꯍꯥꯏꯅ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯆꯤꯡꯊꯣꯔꯛꯏ꯫ ꯀꯣꯜꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯐꯠ ꯀꯛꯂꯒ ꯅꯥꯀꯟꯗ ꯊꯝꯂꯤ꯫ ꯑꯗꯨꯒ ꯍꯦꯟꯖꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯦꯟꯖꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯂꯤ꯫ ꯍꯦꯟꯖꯥꯒꯤ ꯃꯈꯨꯠꯇꯨ ꯂꯧꯔꯒ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯛꯏ, ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛ ꯂꯥꯏꯕꯛꯇꯨ ꯆꯨꯞꯄꯤꯔꯛꯂꯤ꯫ ꯄꯥꯏꯔꯝꯕ ꯃꯈꯨꯠꯇꯨ ꯐꯖꯅ ꯊꯝꯕꯤꯗꯨꯅ ꯇꯨꯝꯒꯦ ꯍꯦꯛ ꯇꯧꯕꯒ ꯍꯦꯟꯖꯥꯅ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯍꯤꯌꯥꯡꯉꯝꯕꯒꯤ ꯃꯈꯨꯠꯇꯨ ꯐꯥꯗꯨꯅ ꯃꯥꯕꯨ ꯀꯣꯟꯍꯜꯂꯛꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯍꯦꯟꯖꯥꯅ ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯤꯉꯩ ꯍꯤꯌꯥꯡꯉꯝꯕꯗꯨ ꯍꯧꯒꯠꯈ꯭ꯔꯦ꯫ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯉꯨꯔꯕ ꯇꯨꯡ ꯆꯥꯔꯖ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯗꯥꯛꯇꯔ ꯂꯟ ꯍꯥꯏꯅ ꯊꯥꯔꯤꯕ ꯅꯝꯕꯔꯗꯨꯒꯤ ꯃꯦꯁꯦꯖ ꯑꯃ ꯂꯩꯔꯝꯕꯗꯨꯗ ꯆꯪꯗꯨꯅ ꯌꯦꯡꯉꯤ꯫ ꯁꯥꯔ, ꯍꯥꯟꯅ ꯌꯦꯡꯈꯤꯕꯒꯤ ꯔꯤꯄꯣꯔꯠꯇꯨ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯗꯥꯛꯇꯔ ꯆꯤꯡꯈꯩ, ꯅꯦꯐ꯭ꯔꯣꯂꯣꯖꯤꯁꯇ ꯂꯩꯕꯅꯤ꯫ ꯃꯥꯅ ꯌꯦꯡꯕꯒꯤ ꯔꯤꯄꯣꯔꯠ ꯂꯩꯔꯝꯃꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯥ ꯃꯁꯥꯃꯛ ꯃꯅꯤꯄꯨꯔꯗ ꯂꯩꯇꯦ, ꯗꯦꯜꯂꯤꯗ ꯆꯠꯈꯤ, ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯍꯜꯂꯛꯄꯅ ꯂꯩ꯫ ꯃꯦꯁꯦꯖꯇꯨ ꯑꯌꯨꯛꯀꯤ ꯄꯨꯡ 4 ꯑꯗꯨꯋꯥꯏꯗ ꯊꯥꯔꯝꯕꯅꯤ꯫ ꯃꯦꯁꯦꯖꯇꯨ ꯄꯥꯕ ꯂꯣꯏꯕꯒ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯤ꯫ ꯌꯥꯔꯒꯗꯤ ꯃꯥꯅ ꯍꯜꯂꯛꯀꯥꯟꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯝꯇ ꯁꯤꯜꯂꯨ, ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯂꯩꯔꯗꯤ ꯑꯗꯨꯁꯨ ꯄꯤꯕꯤꯔꯛꯑꯣ꯫ ꯃꯦꯁꯦꯖꯇꯨ ꯊꯥꯈꯤꯕꯒ ꯐꯣꯟꯗꯨ ꯑꯣꯐ ꯊꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯈꯜꯗ ꯍꯦꯟꯖꯥꯅ ꯀꯔꯤꯒꯤ ꯅꯦꯐ꯭ꯔꯣꯂꯣꯖꯤꯁꯀꯤ ꯗꯣꯛꯇꯔꯗ ꯌꯦꯡꯉꯤꯅꯣ ꯍꯥꯏꯅ ꯈꯜꯂꯛꯂꯤ꯫ ꯀꯨꯏꯗꯦ,
ꯈꯜꯂꯝꯕ ꯋꯥꯈꯜꯗꯨ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯊꯝꯈ꯭ꯔꯒ ꯍꯦꯟꯖꯥꯒꯤ ꯎꯄꯨꯗ ꯍꯥꯡꯗꯣꯛꯇꯨꯅ ꯀꯩꯀꯩ ꯆꯦ ꯆꯥꯡ ꯂꯩ ꯌꯦꯡꯕ ꯍꯧꯔꯛꯂꯤ꯫ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯆꯦ ꯆꯥꯡ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯀꯗꯥꯏꯗ ꯊꯝꯃꯤꯖꯥꯠꯅꯣ ꯍꯥꯏꯅ ꯈꯜꯂꯛꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯍꯦꯟꯖꯥꯁꯨ ꯍꯧꯒꯠꯂꯛꯂꯤ꯫ ꯍꯤꯌꯥꯡꯉꯝꯕ ꯂꯩꯔꯝꯗꯕꯗꯨꯗ ꯑꯗꯨꯝ ꯍꯧꯒꯠꯂꯝꯂꯅꯤ ꯈꯜꯂꯗꯨꯅ ꯃꯥꯁꯨ ꯐꯃꯨꯡꯁꯤꯡꯗꯣ ꯁꯤꯠ ꯅꯥꯟꯅ ꯐꯖꯅ ꯂꯣꯏꯁꯤꯜꯂꯝꯂꯒ ꯋꯥꯁꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯃꯥꯅ ꯊꯣꯔꯛꯄꯗ ꯍꯤꯌꯥꯡꯉꯝꯕꯗꯣ ꯁꯣꯐꯥꯗ ꯋꯥꯈꯜ ꯈꯟꯕ ꯃꯥꯟꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯪꯅꯤꯡꯅ ꯍꯪꯂꯛꯂꯤ꯫ ꯌꯥꯝꯕ, ꯀꯩꯗꯧꯔꯒꯦ? ꯍꯥ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯍꯦꯟꯖꯥ ꯍꯤꯌꯥꯡꯉꯝꯕꯒꯤ ꯃꯑꯣꯡꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯥꯁꯨ ꯍꯤꯌꯥꯡꯉꯝꯕꯒꯤ ꯃꯅꯥꯛꯇ ꯐꯝꯂꯗꯨꯅ ꯉꯔꯥꯡ ꯀꯌꯥꯝ ꯊꯦꯡꯅ ꯍꯜꯂꯛꯀꯦ? ꯊꯦꯡꯕꯖꯥꯠꯅꯤꯗ꯫ ꯄꯨꯡ 9 ꯍꯦꯜꯂꯤ꯫ ꯍꯦꯟꯖꯥ ꯈꯪꯉꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ꯫ ꯑꯗꯨꯗꯤ ꯑꯩ ꯑꯝꯇ ꯏꯔꯨꯖꯧꯈꯤꯒꯦ꯫ ꯏꯁꯤꯡ ꯑꯁꯥꯕꯗ ꯂꯨꯀꯣ, ꯑꯃꯨꯛ ꯅꯥꯅꯤ꯫ ꯍꯦꯟꯖꯥꯗ ꯍꯣꯏ ꯍꯥꯏꯔꯒ ꯆꯪꯈ꯭ꯔꯦ꯫ ꯍꯤꯌꯥꯡꯉꯝꯕ ꯃꯥꯒꯤ ꯐꯣꯟꯗꯨꯗ ꯊꯥꯔꯛꯂꯤꯕ ꯅꯝꯕꯔꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯀꯣꯜ ꯇꯧꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯇꯧꯗ꯭ꯔꯤ꯫ ꯀꯣꯟꯅ ꯎꯅꯔꯒꯦ ꯈꯜꯂꯗꯨꯅ ꯃꯦꯁꯦꯖ ꯑꯃ ꯑꯣꯏꯅ ꯊꯥꯈ꯭ꯔꯤ꯫ ꯑꯝꯕꯤꯅ, ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯦꯗꯥꯝ ꯃꯆꯥ꯫ ꯁꯣꯝꯅ ꯃꯦꯁꯦꯖꯇꯨ ꯎꯕꯗ ꯅꯛꯃꯤ ꯇꯧꯏ, ꯑꯗꯨꯒ ꯍꯜꯂꯤ꯫ ꯒꯨꯗ ꯃꯣꯔꯅꯤꯡ꯫ ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ? ꯁꯨꯝ ꯑꯩꯉꯣꯟꯗ ꯅꯨꯡꯇꯤꯒꯤ ꯆꯒꯠ ꯃꯦꯁꯦꯖ ꯊꯥꯔꯛꯏꯁꯤꯕꯣ ꯀꯩꯒꯤꯅꯣ? ꯅꯨꯡꯁꯤꯕꯒꯤꯅꯤ꯫ ꯅꯨꯡꯁꯤꯕꯩꯅꯤ ꯀꯩꯅꯣ? ꯅꯨꯡꯁꯤꯗ꯭ꯔꯒꯕꯨ ꯊꯥꯔꯛꯈꯤꯗ꯭ꯔꯣ? ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯀꯥꯟꯗꯗꯤ ꯌꯥꯗꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯅꯨꯡꯁꯤꯔꯛꯄ꯭ꯔꯣ? ꯅꯋꯥ ꯂꯧꯗꯦ ꯑꯩꯅ꯫ ꯅꯋꯥ ꯂꯧꯗ꯭ꯔꯁꯨ ꯀꯥꯏꯗꯦꯗ ꯑꯩꯗꯤ꯫ ꯏꯁ, ꯍꯩꯅꯈꯤꯗ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ꯫ ꯂꯦꯝꯕꯤꯅ ꯅꯥꯀꯟꯗꯒꯤ ꯇꯞꯅ, ꯀꯅꯥꯅꯣ? ꯊꯣꯏꯗꯨ ꯈꯪꯄ꯭ꯔꯦ ꯈꯪꯅ ꯐꯣꯟꯗꯨ ꯃꯃꯥꯏꯗ ꯇꯥꯁꯤꯜꯂꯤ꯫ ꯂꯦꯝꯕꯤꯗ ꯅꯣꯛꯂꯗꯨꯅ, ꯏꯁ, ꯅꯅꯥꯇꯣꯟ ꯀꯥꯏꯗ꯭ꯔꯤꯕꯣ? ꯁꯤꯔꯦꯍꯦ ꯆꯦ꯫ ꯑꯁ ꯇꯜꯂꯦ ꯑꯣꯟꯊꯣꯛꯅ꯫ ꯈꯪꯄ꯭ꯔꯦ ꯈꯪꯕ ꯉꯥꯛꯇ꯫ ꯀꯥꯏꯗꯦ ꯍꯥꯏꯁꯤꯅ ꯑꯩꯅ꯫ ꯆꯦ, ꯏꯇꯩ ꯃꯁꯛ ꯌꯦꯡꯒꯦ꯫ ꯂꯦꯝꯕꯤꯗ ꯊꯣꯏꯗ ꯌꯦꯡꯂꯗꯨꯅ, ꯗꯠ, ꯑꯉꯥꯡ ꯂꯩꯇꯦ ꯀꯥꯏꯅꯒ꯫ ꯏꯁ, ꯑꯩꯁꯨ ꯄꯥꯎ ꯂꯣꯏ ꯇꯥꯏꯀꯣ, ꯗꯣꯛꯇꯔꯅ ꯍꯥꯏꯕꯁꯨ ꯈꯪꯉꯤ꯫ ꯏꯁ, ꯅꯪꯗꯒꯤ ꯃꯔꯝꯗ ꯁ꯭ꯄꯥꯏꯗ ꯊꯥꯗꯣꯛꯏꯕꯣꯏꯔꯦ? ꯊꯥꯗꯣꯛꯇꯦ ꯀꯩꯁꯨ꯫ ꯂꯦꯝꯕꯤꯁꯨ ꯊꯣꯏꯒꯤ ꯅꯥꯀꯟꯗꯨꯗ ꯐꯝꯂꯗꯨꯅ, ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯑꯣꯏꯕꯅꯤꯅ ꯌꯨꯝꯗꯁꯨ ꯄꯥꯛꯅ ꯂꯩꯇꯦ꯫ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯇꯥꯗꯣꯏꯅꯤ꯫ ꯑꯗꯨꯗ ꯂꯨꯍꯣꯡꯗꯣꯏꯅꯤ꯫ ꯊꯣꯏꯗ ꯃꯃꯤꯠꯀ ꯂꯪꯊꯣꯔꯛꯄꯗꯨꯅ, ꯑꯌꯥ, ꯑꯁꯦꯡꯕꯩꯔꯣ? ꯑꯦꯡꯒꯦꯖ ꯇꯧꯔꯕꯣ ꯆꯦ? ꯑꯩꯉꯣꯟꯗꯗꯤ ꯄꯥꯎꯒ ꯑꯝꯇ ꯍꯥꯏꯗꯅ, ꯇꯥꯁꯨ ꯇꯥꯗꯦ꯫ ꯇꯧꯔꯦ, ꯌꯥꯝꯕꯨꯡ ꯍꯣꯏ ꯂꯣꯏꯅ ꯈꯪꯉꯕꯅꯤ꯫ ꯏꯁ, ꯏꯊꯟꯗ ꯉꯥꯏ ꯂꯩꯔꯝꯃꯕ? ꯍꯧꯖꯤꯛꯇꯤ ꯀꯥꯏꯗ ꯇꯥꯔꯤꯒꯦ? ꯁꯤꯂꯣꯡꯗ ꯇꯥꯕꯅꯤ꯫ ꯃꯣꯏꯗꯤ ꯁꯦꯟꯇ꯭ꯔꯦꯜꯅꯤꯅ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯍꯣꯡꯒꯗꯣꯏ ꯑꯣꯏꯅꯤꯅꯦ꯫ ꯍꯣꯡꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯇꯥꯔꯤꯀꯥꯟꯗ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯅꯅꯦ ꯑꯍꯜꯈꯩꯅ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯈ꯭ꯔꯤ꯫ ꯑꯁ, ꯀꯜꯂꯛꯆꯩꯗ ꯑꯩꯗꯤ꯫ ꯌꯥꯔꯦꯁꯦ, ꯍꯧꯒꯠꯅꯕ ꯇꯧꯔꯣ꯫ ꯏꯅꯝꯁꯤꯗ ꯍꯧꯒꯠꯂꯝꯃꯅꯤꯅꯦ꯫ ꯆꯦ, ꯏꯅꯝꯁꯦ ꯍꯥꯏꯔꯒ ꯀꯩꯅꯣꯝ ꯍꯪꯒꯦ꯫ ꯏꯅꯝꯁꯤꯁꯦ ꯑꯩ ꯂꯩꯇ꯭ꯔꯀꯥꯟꯗꯁꯨ ꯑꯗꯨꯝ ꯃꯁꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ? ꯇꯧꯕꯅꯤ꯫ ꯀꯩ ꯑꯣꯏꯖꯥꯠꯅꯣ ꯈꯪꯗꯦ, ꯑꯩꯗꯤ ꯄꯥꯈꯠꯂꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯁꯦ꯫ ꯑꯩꯅ ꯏꯅꯝꯁꯤꯗ ꯍꯪꯕꯅꯤ, ꯃꯥꯗꯣ ꯀꯤꯗꯅꯤꯗ ꯑꯣꯏꯔꯝꯒꯗꯧꯕꯗꯤ ꯃꯥꯜꯂꯤ꯫ ꯃꯉꯣꯟꯗꯁꯨ ꯈꯣꯟꯅꯥꯗꯣ ꯍꯥꯏꯕꯅꯤ, ꯀꯤꯗꯅꯤꯒꯤꯅꯦꯅ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯗꯤ ꯂꯦꯝꯕꯤꯒꯤ ꯋꯥꯗꯨꯗ ꯃꯁꯥꯗꯣ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯉꯍꯥꯟꯈꯩ ꯍꯥꯏꯗ꯭ꯔꯤ ꯀꯩꯒꯤꯅꯣ? ꯏꯅꯝꯁꯤꯅ ꯀꯩꯁꯨ ꯇꯧꯔꯣꯏ, ꯀꯩꯁꯨ ꯇꯧꯔꯣꯏꯅ ꯑꯗꯨꯝ ꯍꯥꯏꯕꯩꯅꯤ꯫ ꯊꯣꯏꯗꯨ ꯉꯥꯏꯍꯥꯛ ꯈꯟꯖꯤꯟꯅꯔꯒ ꯂꯩ, ꯅꯤꯡꯁꯤꯡꯉꯛꯏ꯫ ꯅꯣꯡꯃ ꯃꯥꯅ ꯑꯣꯐꯤꯁꯀꯤ ꯔꯨꯝꯗ ꯆꯪꯉꯛꯑꯒ ꯍꯦꯟꯖꯥꯅ ꯄꯥꯈꯠꯅ ꯗ꯭ꯔꯣꯋꯔ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯗ꯭ꯔꯦꯁ ꯁꯠ ꯁꯦꯠꯆꯤꯟꯈ꯭ꯔꯦ꯫ ꯀꯥꯏꯗꯅꯣ? ꯀꯨꯏꯔꯣꯏ꯫ ꯈꯣꯡꯎꯞꯇꯨ ꯇꯣꯡꯁꯤꯟꯅ ꯃꯕꯨꯡꯗ ꯀꯣꯜ ꯇꯧꯔꯤ꯫ ꯀꯩꯗꯧꯔꯦ? ꯌꯥꯝꯕ, ꯑꯩꯒ ꯊꯕꯛ ꯑꯝꯇ ꯆꯠꯁꯤꯅ, ꯑꯊꯨꯕꯩꯅꯤ, ꯁꯠ ꯀꯨꯝꯃꯛꯎꯀꯣ꯫ ꯍꯤꯌꯥꯡꯉꯝꯕꯁꯨ ꯌꯨꯝꯗ ꯂꯩꯕꯒꯤ ꯗ꯭ꯔꯦꯁꯇꯨ ꯑꯗꯨꯝ ꯊꯣꯔꯛꯂꯤ꯫ ꯀꯩꯗꯧꯔꯒꯦ? ꯑꯣꯐꯤꯁꯇ ꯑꯝꯇ ꯆꯠꯁꯤ꯫ ꯍꯤꯌꯥꯡꯉꯝꯕꯁꯨ ꯃꯊꯪꯒꯤ ꯃꯇꯝꯗꯨꯗ ꯃꯃꯤꯠꯇ ꯁꯣꯛꯂꯤ, ꯑꯗꯨꯕꯨ ꯍꯣꯏ ꯍꯥꯏꯗꯦ ꯒꯥꯔꯤꯗ ꯊꯧꯗꯨꯅ ꯑꯣꯐꯤꯁ ꯇꯝꯅ ꯂꯥꯛꯂꯤ꯫ ꯒꯥꯔꯤꯗꯨ ꯍꯦꯛ ꯈꯥꯝꯕꯒ ꯊꯣꯏ ꯍꯥꯟꯅ ꯀꯨꯝꯃꯒ ꯆꯪꯈ꯭ꯔꯦ꯫ ꯍꯤꯌꯥꯡꯉꯝꯕꯁꯨ ꯒꯥꯔꯤꯗꯨ ꯄꯥꯔꯛ ꯇꯧꯔꯝꯂꯒ ꯆꯪꯂꯛꯂꯤ꯫ ꯄꯨꯡꯁꯨ ꯉꯜꯂꯤꯕ ꯑꯣꯏꯕꯅ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ ꯊꯣꯏ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯣꯗꯨ ꯍꯥꯡꯗꯨꯅ ꯆꯪꯂꯛꯂꯤ꯫ ꯀꯩꯗꯧꯔꯒꯦ ꯃꯤꯆꯜ? ꯑꯁ, ꯂꯥꯡꯅꯨꯃꯤ, ꯐꯥꯏꯜ ꯑꯃ ꯊꯤꯒꯦ ꯇꯧꯕꯅꯤ꯫ ꯀꯩ ꯐꯥꯏꯜꯅꯣ? ꯑꯗꯨꯗꯤ ꯈꯪꯗꯦ, ꯅꯣꯡꯃ ꯏꯅꯝꯁꯤꯅ ꯑꯌꯨꯕꯗ ꯂꯧꯁꯤꯟꯈꯤꯕꯅꯤ꯫ ꯑꯗꯨ ꯑꯩꯅ ꯆꯤꯡꯅꯕ ꯑꯃ ꯂꯩ, ꯑꯗꯨꯏꯅꯤ꯫ ꯍꯤꯌꯥꯡꯉꯝꯕꯁꯨ ꯃꯆꯪꯒꯤ ꯋꯥꯗꯨꯗ ꯃꯥꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯊꯤꯕꯗꯨ ꯌꯥꯎꯔꯛꯂꯤ꯫ ꯊꯣꯏ ꯃꯊꯪ ꯁꯨꯝ ꯌꯦꯡꯕꯗ ꯏꯀꯣꯟ ꯀꯣꯟꯅ ꯑꯉꯧꯕ ꯃꯆꯨꯅ ꯀꯣꯚꯔ ꯇꯧꯔꯒ ꯂꯩꯔꯤꯕꯗꯨ ꯐꯠ ꯂꯧꯔꯒ ꯌꯦꯡꯂꯤ꯫ ꯁꯤ ꯂꯩꯔꯤ꯫
ꯀꯩꯒꯤꯅꯣꯗꯕꯣ ꯃꯃꯤꯡꯁꯨ ꯊꯥꯗꯦ ꯊꯣꯏ ꯆꯦꯗꯣ ꯍꯥꯡꯗꯨꯅ ꯌꯥꯎꯔꯤꯕ ꯐꯥꯏꯜꯁꯤꯡꯗꯨ ꯑꯃꯃꯝ ꯌꯦꯡꯉꯤ ꯍꯦꯟꯖꯥꯅ ꯅꯣꯡꯃ ꯇꯧꯈꯤꯕ ꯇꯦꯁꯀꯤ ꯔꯤꯖꯜꯁꯤꯡꯗꯨꯅꯤ ꯍꯤꯌꯥꯡ ꯑꯃꯁꯨ ꯑꯃꯃꯝꯇ ꯌꯦꯡꯉꯛꯄꯗ ꯑꯀꯣꯟꯕꯒꯤ ꯄꯦꯄꯔꯗꯨ ꯎꯕꯗ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯃꯈꯨꯠꯇꯨꯅ ꯆꯦꯗꯨ ꯂꯧꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯛꯂꯤ ꯌꯥꯝꯕ ꯀꯩꯗꯧꯔꯒꯦ ꯍꯤꯌꯥꯡꯉꯝꯕꯗꯨ ꯇꯔꯪ ꯑꯃꯗ ꯃꯁꯥꯗꯣ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯁꯥꯔꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦ ꯁꯤꯁꯤꯡꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ ꯑꯩ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯄꯨꯔꯒꯦ ꯊꯣꯏꯁꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯖꯥꯟꯅꯅ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯑꯅꯤꯗꯨ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ ꯁꯤꯗꯒꯤꯗꯤ ꯆꯪꯈ꯭ꯔꯣ ꯑꯩ ꯊꯕꯛ ꯑꯃ ꯂꯩꯔꯤ ꯀꯨꯏꯔꯛꯀꯅꯨ ꯀꯨꯌꯥꯝꯕ ꯍꯤꯌꯥꯡꯉꯝꯕ ꯃꯆꯨꯅ ꯍꯥꯏꯔꯤꯗꯨ ꯇꯥꯗꯦ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯊꯣꯏ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯃꯥꯁꯨ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ